ꯃꯦꯝꯇꯣꯟ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯈꯨꯗꯛꯇꯨꯗ ꯀꯥꯎꯈꯤꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯁꯤꯂꯤꯌꯥ ꯃꯧꯄꯥꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯃꯣ ꯌꯨ ꯐꯨꯟꯗ ꯉꯥꯎꯈꯩ ꯁꯤꯁꯤꯌꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯤꯁꯤꯌꯥ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯂꯥꯛꯏꯌꯦ, ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯁꯤꯁꯤꯌꯥꯅ, ꯑꯩꯃ, ꯀꯣꯃꯣ, ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯗꯤ? ꯀꯣꯃꯣꯅ, ꯚꯥꯏ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯣꯃꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯁꯤꯁꯤꯌꯥꯗ ꯇꯝꯂꯛꯏ꯫ ꯑꯩꯅ ꯕꯣꯁꯀꯤ ꯃꯃꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯏꯜꯂꯨꯕꯅꯦꯕ, ꯀꯩꯁꯨ ꯁꯣꯛꯄꯁꯨ ꯅꯠꯇꯕꯗꯨꯗ ꯑꯩꯕꯨ ꯍꯦꯛꯇ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯤꯅꯤ꯫ ꯑꯗꯨꯁꯨ ꯃꯣꯏ ꯃꯃꯥꯗꯨꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯂꯒ, ꯚꯥꯏ, ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ, ꯀꯣꯃꯣ ꯑꯩꯗꯤ ꯃꯤꯅ ꯁꯤꯡꯅꯕ ꯌꯥꯗꯦ꯫ ꯁꯤꯁꯤꯌꯥꯅ, ꯑꯁꯦꯡꯕ꯭ꯔꯣ ꯀꯣꯃꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯚꯥꯏ, ꯅꯪ ꯐꯥꯎꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯥꯖꯕꯤꯗ꯭ꯔꯕꯀꯣ? ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯍꯦꯔꯣꯗ ꯍꯥꯏꯅꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯆꯍꯤ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤ, ꯈꯤꯇꯪ ꯇꯧꯕꯒ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯗꯤ ꯀꯅꯥꯅ ꯊꯕꯛ ꯇꯧꯅꯤꯡꯅꯤ? ꯀꯣꯃꯣ ꯄꯥꯈꯠꯅ, ꯚꯥꯏ, ꯀꯣꯜ ꯇꯧꯔꯅꯨ, ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ, ꯌꯥꯔꯦ, ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯨꯔꯗꯤ ꯈꯣꯏꯇꯝ ꯇꯝꯕ ꯑꯃꯨꯛ ꯃꯥꯟꯈꯤꯅꯦꯕ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ꯫ ꯀꯣꯃꯣ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯚꯥꯏ, ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯔꯗꯤ ꯇꯧꯔꯅꯨꯗꯅ, ꯋꯥꯗꯨ ꯌꯥꯝ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯁꯤꯁꯤꯌꯥ ꯀꯣꯃꯣꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯀꯩꯅꯣ ꯚꯥꯏ, ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯥꯎꯒꯠꯄꯤꯔꯛꯏꯗꯨꯅ? ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯤꯗ ꯍꯥꯏꯅꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ? ꯌꯥꯔꯦ, ꯀꯅꯥꯝꯇꯗ ꯀꯩꯝꯇ ꯍꯥꯏꯕꯤꯔꯨꯔꯅꯨ, ꯑꯃꯨꯛ ꯍꯥꯏꯔꯨꯔꯒ ꯈꯠꯅꯅꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯠꯅꯗꯣꯔꯤꯕ? ꯅꯪꯅ ꯈꯪꯂꯔꯣꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯅꯦ ꯋꯥꯔꯤꯁꯦ꯫ ꯑꯗꯣ ꯏꯃꯥꯈꯣꯏꯗꯤ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ꯫ ꯑꯗꯣ ꯚꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨ ꯊꯛꯏꯁꯤꯕꯣ? ꯀꯣꯃꯣꯅ, ꯕꯣꯁꯀꯤ ꯋꯥꯍꯩꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯃꯟꯗꯅ ꯈꯔ ꯊꯛꯂꯨꯕꯅꯤ꯫ ꯁꯤꯁꯤꯌꯥꯅ, ꯃꯐꯝꯁꯤ ꯇꯥꯟꯅ ꯀꯅꯥꯅ ꯊꯤꯜꯂꯛꯏꯅꯣ? ꯏꯃꯥꯟꯅꯕ ꯑꯃꯅ ꯊꯤꯜꯂꯛꯑꯝꯕꯅꯦ꯫ ꯑꯣ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯀꯣꯃꯣꯕꯨ ꯁꯤꯁꯤꯌꯥꯅ ꯃꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯅ ꯊꯥꯗꯣꯏꯂꯦꯝꯕꯤꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯆꯥꯅ ꯏꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯏꯆꯥꯅ ꯉꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯆꯥꯅ, ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯀꯩꯅꯣ? ꯏꯆꯥꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯏꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯕꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ, ꯏꯃꯥ, ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯅ ꯏꯆꯥ ꯁꯤꯂꯤꯌꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯃꯥ ꯑꯩꯒꯤ ꯈꯜꯂꯒ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯁꯤꯗꯔꯊꯥꯅ, ꯃꯃꯥ, ꯅꯪꯅ ꯏꯆꯥ ꯁꯤꯂꯤꯌꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯍꯦ, ꯀꯔꯤꯗ ꯍꯪꯂꯨꯔꯅꯤ? ꯆꯥꯅ, ꯏꯃꯥ, ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯂꯨꯔꯤꯕ ꯆꯩꯔꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯀꯃꯥꯏꯅ ꯀꯧꯔꯨꯗꯣꯏꯅꯣ? ꯑꯩ ꯉꯝꯃꯣꯏꯀꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯂ ꯀꯩꯅꯣ ꯍꯥꯏꯍꯜꯂꯨꯁꯣ꯫ ꯁꯤꯗꯔꯊꯥꯅ, ꯅꯁꯥꯅ ꯊꯛꯆꯕ ꯂꯥꯡꯗꯤ ꯅꯁꯥꯅ ꯊꯨꯖꯕ ꯇꯥꯕꯅꯤ, ꯑꯗꯨꯅ ꯅꯪ ꯅꯁꯥ ꯑꯗꯨꯝ ꯆꯠꯂꯒ ꯍꯥꯏꯅꯖꯧꯁꯣ, ꯏꯄꯥꯗꯤ ꯉꯝꯂꯔꯣꯏ꯫ ꯄꯥꯕꯨꯡ, ꯆꯠꯐꯥꯎꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏꯗꯅ, ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯗ꯭ꯔꯁꯨ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯏꯄꯥꯗꯤ ꯑꯃꯠꯇ ꯌꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯉꯥꯡꯕꯗꯗꯤ ꯅꯔꯤꯟ ꯌꯥꯝꯅ ꯂꯩꯈꯤꯗꯥꯏꯅꯦ, ꯑꯗꯨꯅ ꯅꯔꯤꯟꯗꯣ ꯂꯩꯔꯗꯤ ꯅꯪ ꯅꯁꯥ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯏꯅꯖꯧꯁꯣꯀꯣ꯫ ꯑꯁ, ꯄꯥꯕꯨꯡ, ꯑꯩ ꯏꯊꯟꯗ ꯆꯠꯄꯗꯣ ꯇꯟꯗꯅ ꯇꯧꯕꯅꯦꯕ, ꯑꯗꯣ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯗ꯭ꯔꯁꯨ ꯊꯣꯡꯒꯥꯟ ꯐꯥꯎꯕꯗꯤ ꯄꯥꯕꯨꯡꯁꯨ ꯌꯥꯎꯕꯤꯕ ꯌꯥꯏꯅ꯫ ꯁꯤꯗꯔꯊꯥꯅ, ꯈꯪꯗꯦ, ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯊꯣꯏꯕ, ꯏꯃꯥꯗꯤ ꯉꯁꯤ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯃꯥ ꯑꯩ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯁꯤꯗꯔꯊꯥꯅ, ꯃꯃꯥ, ꯅꯪꯕꯨ ꯍꯥꯏ ꯈꯪꯗꯦ ꯍꯥꯏꯗꯦ ꯈꯪꯗꯦ, ꯈꯤꯇꯪ ꯇꯧꯔꯒ ꯁꯤꯒꯦ, ꯌꯥꯝ ꯁꯤꯅꯤꯡꯕ꯭ꯔꯥꯕꯨꯀꯣ? ꯊꯥꯗꯣꯏꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯁꯤꯂꯤꯌꯥꯕꯨ ꯂꯧꯕ ꯆꯠꯂꯕꯗꯤ ꯍꯥꯏꯕ ꯑꯁꯤꯗꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
Numit adu nongsu yamna mangammi thadoi lembina thoiba phaja phajana chaluko imana manam nambirabani chana oima odo oina na hawai monda ngangkhiba mayamdo ojik mana ingonda tawradi kamai doba thadoi lembina imana uda guire amukta la ohawi imado masangam haude aduna purakadausu puraktrena khratamu Siddharthana adu toiba nangi dabto amu horuniko yaraktena chana gaidigi sobunu mosuktu uba ngamgadra ngamoidra haifau khangde ho chaluro Chan magi hoi machuki car de Thoudana yamna na lai Silia Mangolda angang mayam ama lairik taktuna lerami Chan thauna fana Silia gi mit mangmak de leplari Silia magi boss na ngasi magi mit mangmak da leplakpa sidati mitlu pirang masu haineru balaitana sinthara Siliana boss Chan Silia bu ubada khradi ikarap tawi adubu mangondadi uthoktre Siliana boss mangoda ka khalo Chan makhongda tongliba khunguptu lauktoke tawi Siliana boss laukthopiranu adum ka khalo kesham nan basuna tabasida sida phambio Chana angang singse nanu tuition lawira ai boss ada laktokdana lakpabu kei matangi oibirabano Chana wase nangna thanaga khanaba yaroi noi imara pabungla amagok thuro Silia angang singdudam onsilaktuna hari lembe ngasigidi soida loisilase noisi loisinaro noi mama khoina hangla adi chicheda thabak aruba malaidana tobani hayuko angang singdusu kumla hoiche Siliana boss adudi yakdam phambiramu ai magok thukjaruge Chana hoi Silia imungda changla aduga mamagi manakta changlatuna Ima mapanda amta thupiro aikhoi boss la hawe wakratana se hawe Mem to na karigi orajano ne aina noida natro icha se thabak to halani lehalaroina adu phajena haikibado amuk leibiyona haibelakri orumgani Siliana Ima adugi de oramoy boss na ise moida lehening dabani imana lehening asu Mem to na Parase Ima karino haibado khangdoklurage ado nang chara kaino khara lolau oima Memton mapanda thokre ngasidi Silia matam kuina kauba tamlage khankraba magi boss ki wakhal ngasi na hunana amuk khalan bire Silia miludagi pirang sintharakanu haiba yatre kikino nangna ngasi aiki mi mangda amuk leplariba chetkro nangdi inakta kilapna ai nangbu amuk khana uba pamdre ngasi boss na aiki mit mangsida lepirakpasida boss na ngangkiba chaikiba mayamdo aiki nakong animakta ninduna leire ai thaba ngamdre Silia du mamana chalolo na thalomlaga chakhumduda mathanda kaptuna leire Silia mapidu secha teituklaga chadu longkhatli mapandana memtona bungo Imadubu kyam kana ngamdabanone aigi chala o haisibo Chana Ima kokta khara shokre aduna imada Siliabu uningi haiduna adum kaptuna leire kokta ga shokpa ore doctor na wakhal nungaina bukhara taw hai aduna imana Silia se yamna nushijabani aduna imada mata vishonduna leire yargati ngashi adum puro hai adu ima hoina kari khanbiba Memton sauraga Ibungo adugi oregati lengbikro aigi ichasibu noigi namita kaithendionba laidioina ubro sananingla matamde sanaba sananingdra matamdana tokpa adu hekte yabro ichana taraga mathoi nungai khiroi
icha tholaktringayda chatkhro. Chan makhut anito lonaduna haijari. Ima, aigi imapu oisaba thiba tahanbigano. Madu pumnamak macha aina lankhiba ngaktani. Nachaba amta ngakpiyo. Imagi khongkolaga haijau harabasu ai haijagi ima. Mem tona nangna ek ichabu nuksi de haiba mama aina loina khangi. Icha se ngasi fawba mitki pi kangdribani. Chawk thak yadaduna leiribani. Mama aina nungtigi themjanbiba natana aigi ichagi dama krishu tawba ngamde. Ngasi nangna la aishishu aigi ichagi thamoibu otpala ibra. Chan memton ke wahai kya aduna siliabu puduna lakpa oithokataba mandre. Aduna mama thaidu lembi ki khanbada matha sare. Mama sana sulalurabanina wakana ngangbasu ngamjatre. Aduna mapukningdu phatharaga hairi. Ima, nachada ngangningba ngangjo. Adubu aigi imagi ikhau langlibase amuktadi kokhanbiyo. Macha aina khuramduna haijari. Memtona nangna ngasi nangki namagi maisa langlibada madudagi tadana aigi ichana langkhibane. Senjau paiba sangga leiba nangi michaida aigi ichana kyam wana lelamgani. Madu nangna khangbra. Siliadu talak aduda chakap anikhak treda haplaga mong hadana puthurei. Chan Siliada onchinduna hangai. Shilia, nang aikhoida chatningbra. Silia Chan ge wahangduki paukhum kari khumgadawano haiba khangdre. Chana Silia, imado nang teshonduna leire. Imana nangbu puduna lao haire. Amuktang oirabashu chatluse imagi nakta. Mahausaga manadaba Changi mataududa Silia khumpam khangdraduna imungda perprap changki. Chana Oi, ngairambomgi Jiman Pro Max nina khumdabagi tawine. Silia Chanda haifet yenglamlaga magi rumda dum changkre. Chana Ima, na Chana amuka suhanna pukning ani longdana thamoi sengna haijari. Silia se pujakrage. Karigumba puraktrabati aikhoi imagi fibam kari oigani haiba ngamde. Memtona Ibungo, imana ngasaidagi haribasibu ibungobu bhap tabidrabo. Aigi chase noigi namita sanapot oina urabasu mama mapa oiriba aikhoigi mitadi sanadagi hena tangba manine. Ibungo, khara thuna lengkhiba yarni. Migidi ngaibada kalu bas phangi haileidana. Aikhoigidi lairaba aikhoigidi imungda leiba thongak cheido charakani. Wahai khara ase haramlaga memton imungda changkre. Chan upai leite masana tawjarubagi mahini khanduna thawai nungaitana yum adudagi khongthangdurei. Sanjitna Ibungo, nangbu khana unaba lakpano. Chan mapidu sasatay thuklaga Babu, aisida wakhra khanaba laambane. Wadubu khanaraglabo. Oi babu, adudi ayamu yukjarukige babu. Chan yum aduda tunghane yenglamdabi gate manakta khamliba magi I-20 du thauraga hospital lomda haitakre. Sanjitna Kidobu yar jatnane nupasina thawai nungaitana hankrisina. Bema Siliana Babu, aisida leye. Kidorigene nangbo mapanam da tholo laune. Siliana Babu, kehege. Sanjitna Shida nupa ma masaga nana mala amishe kanau nabano. Babu, haujikidura. Hoine. Aina hana thabak toramba matam amada nachagi boss oramba MCS Chan haiduni haujiklammido. Sanjitna Haujikna mo kari tawbiyona haibala amino. Aira asu yarunuko ichasidi. Magi thabak sinataba thabak miyam ama lei. Maduda oina mai onsilu wachi warengi thabak tawnu. Ai amukhana tawge khandre magi thabak to. Aduga atopa thabak su nacha yengjaroi. Ai thabak tawbo pamdre.
ꯑꯩ ꯌꯨꯝꯗ ꯆꯨꯝꯅ ꯁꯨꯝ ꯑꯉꯥꯡ ꯇꯨꯏꯁꯟ ꯂꯧꯔꯒ ꯂꯩꯖꯔꯒꯦ ꯄꯥꯕꯨꯡ꯫ ꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯕ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯅꯪ꯫ ꯄꯥꯕꯨꯡ, ꯅꯆꯥꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯤꯁꯤꯅꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯅꯆꯥꯗ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯏꯄꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯒ ꯇꯧꯗꯨꯅ ꯌꯦꯡꯉꯨ ꯀꯔꯝꯕꯅ ꯐꯒꯦꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯖꯤꯠ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯂꯤꯌꯥ ꯉꯁꯥꯏꯗꯒꯤ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡꯗꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯤ꯫ ꯃꯄꯥꯅ ꯍꯦꯛ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒ ꯄꯤꯔꯥꯡꯁꯤꯡꯗꯨ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯊꯔꯛꯏ꯫ ꯃꯈꯨꯠꯇꯨꯅꯁꯨ ꯇꯩꯊꯣꯛꯂꯤꯈꯩ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯁꯤꯂꯤꯌꯥ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯒꯦ ꯈꯟꯈ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯉꯁꯤꯅ ꯀꯔꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯦꯞꯄꯤꯕ? ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯄꯤꯔꯤꯕ ꯈꯨꯠ ꯍꯩꯕ ꯅꯪꯁꯦ ꯀꯅꯥꯅꯣ? ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯃꯨꯊꯠꯄꯤꯔꯣ, ꯁꯛꯇꯝ ꯑꯃꯃꯨꯛ ꯌꯦꯛꯄꯤꯔꯣ꯫ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯦꯝꯇꯣꯟ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯛꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯁꯦ, ꯏꯃꯥꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ꯫ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯏꯆꯥꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ? ꯁꯤꯂꯤꯌꯥꯅ, ꯏꯃꯥ, ꯅꯆꯥꯗ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗꯤꯌꯦ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯞꯂꯤꯕ? ꯏꯃꯥ, ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄꯁꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯃꯦꯝꯇꯣꯟꯅ, ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯅꯪꯒꯤ ꯅꯈꯣꯡꯗ ꯇꯨꯔꯕꯅꯤ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯇꯣ, ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯒꯤ ꯅꯇꯧꯁꯦ꯫ ꯁꯤꯂꯤꯌꯥꯗꯨ ꯃꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯃꯣꯅ, ꯏꯃꯥ, ꯅꯆꯥ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤꯅ, ꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯂꯤꯁꯤꯡ ꯊꯣꯛꯅ ꯃꯈꯣꯟ ꯊꯣꯛꯇꯕꯤ ꯀꯥꯏꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯆꯥ ꯈꯪꯉꯤ꯫ ꯃꯈꯣꯡ ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯂꯨꯗ ꯏꯕꯦꯝꯃ ꯅꯪ꯫ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯌꯨ ꯃꯅꯝꯗꯨꯒ ꯏꯃꯥꯗꯤ ꯑꯣꯇꯣꯔꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯪꯕ꯫ ꯆꯪꯕꯤꯔꯛꯀꯅꯨ ꯀꯅꯥꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯒꯦ꯫ ꯀꯣꯃꯣ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠꯀꯟ ꯊꯣꯛꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯃꯁꯥꯗꯣ ꯍꯩ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯛꯂꯒ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯤꯌꯥꯟꯁꯔꯤ ꯃꯊꯥ ꯁꯥꯕ ꯍꯦꯟꯃꯜꯂꯛꯇꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯔꯒ ꯃꯀꯣꯛꯇꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯀꯩꯁꯥꯜꯅ, ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯕꯣ? ꯅꯀꯣꯛꯇ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯤ? ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ꯫ ꯀꯩꯁꯥꯜꯅ, ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯣꯊꯗꯅ ꯂꯩꯗꯨꯅ? ꯁꯨꯝ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯩꯖꯤꯟꯕꯤ ꯁꯥꯟꯅꯕꯅꯦ꯫ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯁꯥꯅꯧ ꯁꯥꯅꯧ, ꯄꯛꯆꯕꯗ ꯂꯣꯏꯔꯦ꯫ ꯄ꯭ꯔꯤꯌꯥꯟꯁꯔꯤ ꯃꯣꯃꯣ ꯅꯣꯛꯁꯤꯟꯅꯩ꯫ ꯀꯩꯁꯥꯜ ꯄ꯭ꯔꯤꯌꯥꯟꯁꯔꯤꯗ ꯑꯃꯨꯛꯇ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇ ꯑꯩꯉꯣꯟꯗꯒꯤ ꯆꯤꯡꯅ꯫ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗꯅꯤ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯊꯣꯏꯕ, ꯏꯕꯦꯝꯃ ꯁꯤꯂꯤꯌꯥ ꯄꯣꯔꯛꯑꯕꯣ? ꯆꯥꯟꯅ, ꯏꯃꯥ, ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯊꯥꯗꯣꯏꯂꯦꯝꯕꯤꯅ, ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯅꯪꯅ ꯍꯥꯏꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ꯫